mayam pumnamakpu YouTube channel Young Minds na tarawn okchari. Ngasi mayam daliga dawriba wari asigi maming Maningtambi Rajkumari. Wari asi haujarak Thaina mamangayda laybag amada ningthaw amagi machanupi ani layrami. Machanupi ahal adugi maming Gupti kaurami aduga atombiduna imani kaurami. Ningthawna makhoi anibu yamna nungsirami. Nongmadi mahangna machanupi ahanda hairami. Gupti nahaki naraibak tungi punsi lepnaba aingonda sinabasi nahak pienbra. Machanupi duna mapa ningthawgi wahangduda ngakladuna mapada khumlaklami. Ipagi mafamda sinadrabadi kanagi mafamda sinagani. Adubu mahaki machanupi atombiduda hanglubadadi machanupi imani na khumlaklami. Aidi haraude pabung aigi punsidi isana semjaba pami. Machanupi atombigi paukhumduda ningthawdu nungairamde. Mahangna imani da haraklami. Imani nahakti naha oiribanina nangna hairibadu karino haiba khangjaramlo. Phare nangi apambadu tawhallage. Ningthawduna sahardugi mataida laiba lairaba hanuba ama konungda kaurami. Hanubadu laklaga ningthawna mangonda hairami. Ipagumlaba ahan nahakti yamna ahal oire chatpasu ningthina ngamdre. Nahaki mateng pangbinaba seba tawbinaba naha oiba mi ama darkar oire. Maram aduna aigi ichanupi atombisi nahaki manakta thamlo. Mahaki tungi punsi masa mathanta semjaningbani. Maram aduna nahaki da laibana chap chare. Hanuba adudi ningthawna hairiba yathang adu indaba yadaduna mahangna hairibadu tawba tarami. Rajkumari atombi imani adu hanuba aduga yamna harauna chatkirami. Adubu hanuba adudi mamai mamittu thawai nungaitabagi maksilami. Makhoina khangpoksang adu yawbada hanuba aduna Rajkumari adugi nungainaba kari tawsige khalami. Mahaki khangpoksang adudadi tumnaba phamung ama chafu uyan ani ising thaknaba khujaidagi hena leramde. Mafamdudabu Rajkumari amana karamna nungaina leigani. Rajkumari aduna haraklami. Ipa ibungo nahaki paisaga leibra. Hanuba aduna haraklami. Ichanupi peni amadi kadaidano laikhibani yenge. Rajkumari aduna haraklami. Phare peni du aingonda piro aduga phi sanaba kon amaga kadaidagino wairuso. Hanubaduna kuina thiraba matungda mahaki peni du phanglami. Peni du Rajkumari aduda piraga mahak kon waiba chatkirami. Rajkumari aduna peni du puraga kaithendagi thauga langa leiraklami. Mahangna kaithendagi halaklaga thaudu hanuba adugi choktharaba makhongduda pung amamuk taibirami. Adudagi mahangna phamthaduna phi sabaduna ahing chupaduma phi sarami. Mathangi nungthilda yamna phajaraba silver machugi phi ama saba loirami. Mahangna hanuba aduda hairami. Ipa ibungo aina saba phi si puraga kaithenda yoluso. Hanuba aduna haraklami. Ichanupi phi sigi mamaldi kaya haigani. Rajkumari aduna khumlaklami. Sanagi chenjek anida yolu. Asumna hanubadu phidu puraga kaithenda yonba laklami. Hanuba aduna phidu leptuna yolingaida kaithel aduda ningthawgi machanupi ahal Guptidu laklami. Mahangna hanubana yoliba phidu pambadagi hanubaduda phidugi mamaldu kayano hanglami. Hanuba aduna sanagi chenjek ani khakni hairami. Guptina sanagi chenjek anidu hanubaduda piduna phidu laikhirami.
Hanubadu mayumda paisadu puraga halaklami. Mathangi numitsingdasu imanina langdu hongna lairami aduga phi sarami. Mahangna hanubadugi masadu taibinaba thausu lairami. Hanuba adugi masadu thau taibiduna masadu noibirami. Mahaki phidu yamna phajabaduda sahardugi miyamna mahakpu masak khangnaraglami. Makhong cinglamba hanuba adusu mahangna nungtigi noibibadagi pharaglami. Nongmagi paisa tansinbana kona thangdadi paisa thampham leiraglamde. Imanina hanuba aduda hairami ipa ibungo aikhoi nungaiba punsi hingnaba paisa matik chana leire. Makhoi anigi saharduda khwaidagi phajaba yum ama sarami. Mahaki yumgi phajabadu ningthaugi nakong yaukirami. Mahangna yum adu kanagino hanglami. Mahaksu yumdu masag nupigini haiba khanglaki. Mahangna hairami icha nupi atombi dudi masa mathanta maraibak semjagani haibadu semkhredana. Matam khara leiraga ningthaudu atopa leibakta lalon itiki chalami. Mahangna chatringaida mahaki machanupi ahanda magi atopa leibak tudagi kari leirakuge haina hanglami. Machanupi ahanduna hairaklami pabung aigidi manimuktagi lik ama leibirau. Ningthauduna machanupi atombi imanidasu mahaki apamba hangbigi khalami. Maram aduna mahakna machanupigi apamba hangnaba mi ama tharami. Pau puba nupa aduna Rajkumari imanina konda lang yatsinaba kanna semlingaida yoraklami. Mahakna Rajkumari aduda hairami iningthauna aibu tharakpani. Iningthau dur hairiba leibak aduda chatkani. Iningthauna Rajkumari gi kari leirakuge hanglaki. Lang yatsinaba handoknaba kanna semliba Rajkumari aduna pau puba nupa aduda hairaklami khangba kalu. Rajkumari aduna pau puba nupa aduda hairibadudi mahaki thabaktu loiba phawba ngayu haibani. Adubu pau puba nupa adudi chatkirami. Aduga ningthauda hairami iningthau Rajkumari na pambadi khangba kanbani. Ningthauduna hairaglami adugumba pochakpu leibra amukta takhidrida. Dur hairiba leibak aduda phangbajala. Adu oirabasu mana haibasidi laibiba taredana. Mathangi numitta ningthaudu dur hairiba leibak tuda chatlami. Mahaki lalon itiki thabak thoram loiraba matungda mahakna machanupi ahangi manimuktagi lik ama leibirami. Manai amada onsilaklaga hairaklami ichanupi atombina khangba kanba kauba pochak ama leiraknaba hairibasi aidi khangde amukta su takhidri. Nangna kaithenda chatlaga thiruso aduga leirau. Manaidu kaithenda chatkirami. Mahangna kaithenda khangba kanba yaubra haiduna lauduna chatlami. Mi kharana mangonda noksin biraklami aduga khara amana mangonda mafamdu thadoktuna thuna chatkhinaba hairaklami. Mi khara amanadi mahaksi ngaure haibirami. Mahaki paudu dur leibaktugi ningthaugi nakong yaukirami. Ningthauna noklaga hairaklami khangba kanba pochakpu thi hairiba nupadu aigi nakta purau. Ai mabu unaba pami. Khudakta manai singna mabu kaithendagi puraklami. Ningthauduna khangba kanba thiriba nupaduda hairaklami nupa nahangna pamlibasi karino. Nupaduna khumlaklami ai khangba kanbabu thiraklibani. Ningthauduna hairaklami nahakki angakpa oja amadi leiramgani. Mahakna madu karigi pamlibano. Nupaduna hairaklami iningthauna khangba kanbadu machanupida khudol oina pinabani. Ningthauduna hairaklami nahakki ningthaugi machanupi aduna pamgadaba khangba kanba amadi khangi adubu madudi leibadi ngamloi.
ꯗꯨꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯨꯕꯔ ꯈꯥꯟ ꯀꯧꯔꯝꯃꯤ꯫ ꯁꯨꯕꯔ ꯍꯥꯏꯕꯗꯤ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯅꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯤ ꯅꯨꯄꯤꯅꯤ, ꯏꯅꯥꯛ ꯈꯨꯟꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯗꯨꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯃꯗꯨ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯤꯛꯄ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯄꯨ ꯃꯆꯥꯗꯨꯗ ꯍꯨꯃꯥꯏ ꯑꯃ ꯍꯥꯞꯂꯝꯃꯤ꯫ ꯎꯄꯨꯗꯨ ꯆꯦꯛꯁꯤꯟꯅ ꯈꯨꯝꯖꯤꯜꯂꯒ ꯄꯥꯎ ꯄꯨꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯁꯦ, ꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯤ ꯄꯨꯔꯣ꯫ ꯎꯄꯨꯁꯤꯒꯤ ꯁꯣꯁꯨ ꯄꯥꯟꯗꯕꯅꯤ, ꯍꯥꯡꯗꯣꯛꯅꯕ ꯁꯣꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯇꯨ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯅ ꯎꯄꯨꯗꯨ ꯊꯦꯡꯕꯗ ꯎꯄꯨꯗꯨ ꯍꯥꯡꯗꯣꯔꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯥꯡꯕ ꯀꯟꯕꯗꯨ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯈꯥꯡꯕ ꯀꯟꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯈꯥꯡꯕ ꯀꯟꯕꯗꯨꯔ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯎꯄꯨ ꯑꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯗꯨꯗ ꯎꯄꯨꯗꯨ ꯄꯤꯔꯒ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯨꯗꯣꯜꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯏꯃꯥꯅꯤꯗꯤ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯄꯥꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯎꯄꯨ ꯃꯆꯥꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ, ꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯀꯔꯤꯁꯨ ꯄꯤꯅꯕ ꯍꯥꯏꯈꯤꯗꯦꯅ? ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯨ ꯃꯆꯥꯗꯨ ꯄꯨꯔꯛꯄ ꯃꯅꯥꯏ ꯑꯗꯨꯅ ꯎꯄꯨ ꯃꯆꯥꯗꯨ ꯃꯥꯒꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯎꯄꯨ ꯃꯆꯥꯗꯨ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯗꯨꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯎꯄꯨꯗꯨ ꯌꯥꯝꯅ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯍꯥꯡꯗꯣꯛꯅꯕ ꯃꯈꯨꯝ ꯁꯣꯒꯨꯝꯕ ꯄꯥꯟꯕꯁꯨ ꯎꯔꯝꯗꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯎꯄꯨ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯎꯄꯨꯗꯨ ꯍꯦꯛ ꯊꯦꯡꯕꯒ ꯎꯄꯨꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯐꯖꯔꯕ ꯍꯨꯃꯥꯏ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯏꯃꯥꯅꯤꯅ ꯍꯨꯃꯥꯏꯗꯨ ꯂꯧꯊꯣꯛꯂꯒ ꯍꯨꯝꯕ ꯍꯧꯔꯝꯃꯤ꯫ ꯍꯨꯃꯥꯏꯗꯨ ꯑꯍꯨꯝꯂꯛ ꯍꯨꯝꯕꯒ ꯃꯐꯝ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯅ ꯗꯨꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯊꯥꯖꯗꯕꯗꯒꯤ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠꯇꯨ ꯈꯞꯄ ꯀꯥꯎꯕ ꯃꯈꯩ ꯃꯤꯅꯤꯠ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯗꯨꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯀꯧꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯔꯩ ꯇꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ? ꯑꯩꯅ ꯀꯧꯏ ꯍꯥꯏꯕ? ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯧꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯅꯨꯄꯥ ꯑꯃꯅ ꯈꯥꯡꯕ ꯀꯟꯕ ꯊꯤꯕ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯨꯃꯥꯏ ꯌꯥꯎꯕ ꯎꯄꯨ ꯃꯆꯥꯗꯨ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯃꯁꯤ ꯖꯥꯗꯨꯅꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯨꯃꯥꯏ ꯑꯗꯨ ꯑꯍꯨꯝꯂꯛ ꯍꯨꯝꯂꯕꯗꯤ ꯑꯩ ꯍꯨꯃꯥꯏ ꯍꯨꯝꯂꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯃꯤꯗꯨꯅ ꯍꯨꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯇꯦꯕꯜꯗ ꯑꯍꯨꯝꯂꯛ ꯊꯣꯝꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈꯤꯒꯅꯤ꯫ ꯎꯄꯨ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯥꯡꯕ ꯀꯟꯕ ꯊꯤꯕꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯕꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯅꯤꯅ ꯈꯪꯅꯤꯡꯕꯒꯤ
ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯍꯨꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯇꯦꯕꯜꯗ 3ꯂꯛ ꯊꯣꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯌꯨꯝꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯗꯤ ꯁꯨꯕꯔ ꯈꯥꯟꯒ ꯂꯣꯏꯅꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯁꯨꯕꯔ ꯈꯥꯟꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨ ꯆꯦꯁ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯌꯨꯝꯗꯨꯗ ꯅꯤꯡꯊꯧꯗꯨꯒꯤ ꯀꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯂꯩꯔꯕꯗꯤ ꯃꯐꯝꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯏꯃꯥꯅꯤꯒꯤ ꯃꯆꯦ ꯀꯨꯞꯇꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯍꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯨꯞꯇꯤ ꯏꯃꯥꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯥꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯁꯥꯔꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯀꯥ ꯀꯥꯗ ꯆꯪꯗꯨꯅ ꯏꯃꯥꯅꯤꯅ ꯃꯆꯦ ꯀꯨꯞꯇꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯕꯔ ꯈꯥꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯁꯨ ꯎꯠꯂꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯀꯨꯞꯇꯤꯅ ꯁꯨꯕꯔ ꯈꯥꯟꯅ ꯇꯨꯝꯕ ꯐꯃꯨꯡ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯄ ꯍꯨ ꯇꯩꯔꯕ ꯌꯥꯝꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯕ ꯒ꯭ꯂꯥꯁꯇꯨ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯖꯤꯟꯅꯔꯝꯂꯒ ꯀꯨꯞꯇꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯨꯕꯔ ꯈꯥꯟ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯍꯥꯛ ꯍꯅꯨꯕꯗꯨꯒ ꯆꯦꯁ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯦꯁ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯇꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯑꯄꯤꯛꯄ ꯍꯨ ꯇꯩꯔꯕ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯂꯤꯁꯤꯡ ꯀꯌꯥꯅ ꯌꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛ ꯐꯃꯨꯡꯗꯨꯗ ꯑꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯕꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯖꯥꯗꯨꯒꯤ ꯍꯨꯃꯥꯏꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯂꯥꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯍꯞꯇꯥ ꯀꯌꯥꯃꯨꯛ ꯋꯥꯅ ꯈꯥꯡꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛ ꯁꯤꯕꯒꯤ ꯊꯥꯛ ꯐꯥꯎꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯅꯤ ꯑꯃꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯖꯥꯗꯨꯒꯤ ꯍꯨꯃꯥꯏ ꯑꯗꯨ ꯍꯨꯝꯕꯗ ꯁꯨꯕꯔ ꯈꯥꯟ ꯑꯗꯨ ꯂꯥꯛꯇꯕꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯇꯥꯔꯝꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯅꯤ ꯑꯗꯨ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯁꯨꯕꯔ ꯈꯥꯟ ꯑꯗꯨ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯈꯪꯅꯕ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯗꯨꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯎꯃꯪꯗ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯤꯡ ꯌꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯕꯔ ꯈꯥꯟ ꯀꯔꯤ ꯇꯧꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯣꯡ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯌꯣꯡ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯏꯌꯥꯝꯕ, ꯅꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄꯅꯣ? ꯀꯔꯤ ꯄꯥꯎ ꯂꯩꯔꯦ?" ꯑꯇꯣꯞꯄ ꯌꯣꯡꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩ ꯗꯨꯔꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯁꯤꯒꯗꯧꯔꯦ." ꯌꯣꯡ ꯑꯃꯗꯨꯅ, "ꯑꯣ, ꯑꯗꯨꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯑꯅꯤꯁꯨꯕ ꯌꯣꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯎꯆꯦꯛꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯀꯨꯞꯇꯤ ꯍꯥꯏꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯨ ꯇꯩꯔꯕ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯃꯆꯦꯠ ꯊꯝꯕꯗꯨꯗ ꯃꯍꯥꯛꯅ ꯇꯨꯝꯂꯨꯕꯒꯤꯅꯤ ꯍꯥꯏ." ꯑꯍꯥꯟꯕ ꯌꯣꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯕꯦꯔꯤ ꯑꯁꯤꯗꯒꯤ ꯕꯦꯔꯤ ꯑꯗꯨ ꯏꯁꯤꯡ ꯑꯁꯥꯕꯗ ꯍꯥꯞꯂꯒ ꯏꯔꯨꯖꯔꯕꯗꯤ ꯅꯨꯃꯤꯠ 8ꯅꯤꯗ ꯐꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯝꯂꯣꯏ." ꯑꯇꯣꯞꯄ ꯌꯣꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯆꯨꯝꯕꯅꯤ꯫ ꯑꯁꯨꯛ ꯂꯥꯏꯕ ꯍꯤꯗꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯕꯨ
ꯃꯤꯁꯤꯡꯁꯤ ꯄꯪꯗꯤ ꯄꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯥꯡꯕ ꯃꯐꯝꯁꯤꯗ ꯂꯩꯇꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯀꯌꯥꯁꯤ ꯃꯈꯣꯏꯅ ꯈꯪꯗꯦ꯫ ꯏꯃꯥꯅꯤ ꯁꯨꯕꯔ ꯈꯥꯟ ꯑꯗꯨ ꯁꯤꯒꯗꯧꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯅ ꯆꯦꯔꯤ ꯎꯍꯩꯗꯨ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯐꯤꯗ ꯌꯣꯝꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯍꯥꯛ ꯗꯨꯔ ꯍꯥꯏꯔꯤꯕ ꯁꯨꯕꯔ ꯈꯥꯟꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯍꯤꯗꯥꯛ ꯌꯣꯟꯖꯔꯤ, ꯑꯩꯒꯤ ꯍꯤꯗꯥꯛꯁꯤ ꯗꯔꯀꯥꯔ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ ꯑꯃ ꯍꯤꯗꯥꯛ ꯌꯣꯜꯂꯤ ꯍꯥꯏꯅ ꯂꯥꯎꯔꯤ, ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯁꯤ ꯂꯥꯌꯦꯡꯕ ꯉꯝꯕꯁꯨ ꯌꯥꯏ꯫ ꯌꯨꯝꯂꯣꯟꯅꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯄꯣꯛ ꯍꯧꯔꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯤ ꯀꯌꯥꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕꯁꯤꯕꯨ ꯅꯍꯥ ꯃꯥꯅ ꯀꯔꯝꯅ ꯂꯥꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯁꯤꯗꯅ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯗꯣꯛꯇꯔꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯏꯃꯥꯅꯤꯕꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯥꯗ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯁꯛ ꯂꯣꯠꯂꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯅꯤꯅ ꯏꯁꯤꯡ ꯂꯨꯝꯅꯕ ꯆꯐꯨ ꯑꯃꯒ ꯀꯥ ꯑꯃꯗ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡꯗꯨ ꯁꯧꯔꯒ ꯆꯦꯔꯤꯗꯨ ꯈꯔ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗꯨ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅ ꯏꯔꯨ ꯂꯨꯖꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯏꯔꯨꯖꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗꯨ ꯅꯤꯡꯊꯧꯗꯨ ꯅꯤꯡꯊꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯅ ꯅꯤꯡꯊꯧꯗꯨ ꯆꯥꯛ ꯂꯥꯝꯂꯦ, ꯆꯥꯛ ꯄꯤꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯅꯥꯕ ꯐꯔꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯀꯨꯏꯅ ꯅꯥꯔꯛꯄꯒꯤ ꯆꯣꯛꯊꯔꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯀꯧꯔꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯅꯥꯅꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯀꯌా ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯥꯅꯤꯅ ꯑꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯃꯥꯅꯤꯅ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞ ꯑꯃꯗꯤ ꯔꯨꯃꯥꯟ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯏꯃꯥꯅꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯅꯨꯕ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯕꯔ ꯈꯥꯟꯕꯨ ꯖꯥꯗꯨꯒꯤ ꯍꯨꯃꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯅꯥꯕ ꯂꯥꯌꯦꯡꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯂꯣꯏꯔꯛꯄꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯎꯄꯨꯗꯒꯤ ꯈꯨꯗꯣꯞ ꯑꯃꯗꯤ ꯔꯨꯃꯥꯟꯗꯨ ꯄꯨꯊꯣꯔꯛꯂꯒ ꯅꯤꯡꯊꯧꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯗꯣꯛꯇꯔꯗꯨꯗ ꯄꯤꯈꯤꯕꯗꯨ ꯁꯤꯔꯥ? ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯖꯥꯗꯨꯒꯤ ꯍꯨꯃꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯥꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯏꯃꯥꯅꯤ ꯑꯃꯗꯤ ꯍꯅꯨꯕ ꯑꯗꯨ ꯅꯤꯡꯊꯧꯒ ꯗꯨꯔ ꯂꯩꯕꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫